haz mapung phana sawab phangbiba loinona makadagi halaba matungda Honorable Chief Minister na warm reception na matawhaningba akhoi CSO MMW ngasi luchingiba MCM amadi AMSO laijariba omdo laijariba organization khrasina khoina volunteer oijaraga mayam gi khidmat sacrifice tawjariba ngasi ngarang dei tawjariba se lengak sinasu akoina mayam gi matek pangbu ina cooperation si matam gi pinraga lakadariba hajaz punamakpu tek takaidna mapuna Allah na sambi bosino as kabul to bosino loina leba si mapa mapi Honorable Chief Minister na puning sing sejraga lakadaba has thungadaba arrival timing da opi ba haibase koi pambani haibo phamse thamjari thank you ani suba manipur gi haj yatra gi damakta haj chatkadaba koi hujaz chani ga nifu mangasi koi volunteer myam ne register ga ngarang tang 15 da yakhayamaga punna chaurakna koi chahum muksi manipur gi hujaz ikram sing si Kolkata via Kolkata tauruka maka holi maka da charkadi haiba haski ahkam ritual puna magasi yamna asigumba Allah gi mapugi mafamda loina pak sak oiraga da padum bagida makta ngasi Manipur state sida koi mioi lakh ahum chaka leijari ba sigi mai oiriba koigi mayam hujaz mayam sibu opi boina thindopi boina koi Honorable Manipur gi Chief Minister se lakpi haude masi damakta koine yamna lakhaning jab haib tar masi koi complaint nataga waruba protest nate akoina Honorable Chief Minister se mapa mapi moina lebak sigi jati bijati khena ba leitabni asigumba India ki every state ta leiriba Honorable Chief Minister sina haj yatra singbu ahan banataga ani suba sumaina akoi regard to boina thindok piba yai pamon mangol paujel si pinai loina ngasi lakpi hauda basi akoina khitang tenjade nuwaijade adubu mathangda lakadoriba haj yatra punamak se tek ta kaidna chapi bo